ngallinge matamda kaluma photo singda yauramba karino kamdaubuno haiba khangdana ngasisu explain tawba ngamna leiriba photo tara. Number 1, The Mystery of the Peteranodon. America Civil War chathari chahi 1864 gi matamda America lamising hatkiba jiba amaki photo ni. Lamising na pongdolambada Vicksburg ta makoni duty tawduna leiringai masiga masak khangdaba yamna chawo chi makalase makoigi kokto lana koipai paiduna leikhi madudagi makoina nongmai kaptuda hatkibani. Dinosaur matamgi jiba se tasengna mak oirangani haibase proof oiba yaba evidence amata phangdabana ngasisu explain tawba ngamdana leiri. Video asigi maraktana mayangi mafamna karim khara haijari sinin asi mayangi pung wakat ngahaktang orsu pothanaba amadi wakalosing khajitang orsu hentanabagi pandamda channel asi hangchabani. Video asi thengnabiba amadi yengbiba marupsingna adum madongi marupsingda video se share tawbiduna channel asina mayangi sewa tawba matamda mapung phanbiu haina haijari. Number 2, Old Lady in Nursing Home. Ahal oirabina PSA 1975 ki matamda nursing home da lainaba ahanba lakpa namitta kakukiba photo ni. How sweet the sound that sings. Photo asi yengbada normal de oi adaba photo asi ne miyam barhina nga halibase photo asi gi maningde lebiba ahal oiraba nupa asinani. Nupi asina pongdolpagi matung ina maki maningde letuna leiba nupa asi mahaki mapuroibani. Masida hena nga halibase nupi asigi nupa asidi sikiba sahi 16 sure. Masinani photo ase ngasisu angakpasingi manungda chalhaliba. Number 3, The Copper Family Photo. Copper Family gi miyosing yum masida ahanba hongilupun namitki harauba pongdokpo oina photo ase kakkhibani. Photo asida nupi amagi thawai manba ama leiri. Photo asibu yenglaba miyosingna phongdokpagi matung ina yum masida han leiramba miyoi amagi asiba thawai oiramgani. Chap chaba khangdabana photo ase ngasisu mystery oiri. Number 4, The Cadborosaurus. 1907 gi matamda na apaba miyosingna pharakhiba sea monster amagi photo ni. Sea monster sige photo hojipawa scientist amadi photo analyzing na explain to ngamdri. Number 5, The Solway Spaceman. Gym template na masasing picnic chapada kakkiba photo ni. Photo ase 1964 gi matamda kakkibani. Gym na phongdolapagi matung ina photo ase kakkiba matamda space suit apana pasi ukide adaba photo ase sindolaba matung space suit apana pasi yaumane. Photo ase edit tawra haina yengbadasu edit tawkibagi khudam changdam amata phanglamde. Masinani photo ase angakpasingi manungda chalhaliba. Number 6, The Ghost of Freddy Jackson. World War I gi matamda RAF squadron gi group photo amani. 1919 da kamkhiba airman group photo asida mayak sengna yawiba misakse photo asi kakudba namit mangani gi mamangda propeller accident amada sikraba Freddy Jackson ne. Photo asida batu karamni yalom libano haiba khangmangamdana ngasisu mystery oiri. Number 7, Cook Island Sea Monster.
1964 da couple amana swimming touring masigi sea monster ase urakibani. Yengbada gigantic tap pon mangba sea creature si saurana fit marfurom sange. Sea creature si ki photo kayamro couple asina kapauke. Ngasisu photo analyzing na photo asida uiba si secrets ni haiba chapsana phongdokpa ngamdabana ngasisu explain tokpa ngamdana leiriba photo amani. Number 8 Black Night Satellite 1960 ki matamda akoi ki art ke object thengnakiba object amaki kafogo photo ni. Scientists in the phongdokkiba da object asi thengnakiba matamda akoi ki art ge satellite amata launch tokide. Masigi object asi miyoebna design toba object amandi natte haiba confirm tawki. Masigi mystery whatever object asi kadaidagi lakpano amadi kanana sabano haiba khangma ngamdana ngasi so mystery oihore. Number 9 The Bubble Skull Lady 1963 ki matamda President John F. Kennedy assassinate tokki matamda kapkiba photo amadi laukiba video singda yaurongkiba nupi amani. Nupi asina seliba dress semakti Russia nupi singa senaba dress makhal amani. Masida hena ngaliba se thodo asi thoki matanda kapkiba photo amadi laukiba video sing khatada nupi asi thingnaraga atai atopa mafam amadi matam sila nupi asi amu hana uba phangkidaba asini. Matamda da Russia amadi America amana ama super power gi kan hidane recharak kakring recharak oibanina API in the PSC Russian spy ama soidan oigani haina the PSC gi maramda yang kopna thigalaki. Adap no PSC di thodo do thokiba matam khada thengnakiba natana atai atawum pham matamda the PSC gi khudam chadam amata phangdana monkey. Number 10 The Hesdalen Light 1991 da Norway gi Hesdalen Valley da yamna strange oiba light the thodo amaki saktamni. Scientists na hujikso masigi light ki thodo ase karing na toholibano amadi matokram oiraklibno haiba explain to ngamdana leiri.